SAWOMBUNG KABUI KHUNJAO da LEIBA Indigenous Pillar Complex da Chara Thaba gi Thouram ama Federation HAOMEE na SHINDUNA Pangthokhre Thouram adu da Langthabal SG MLA Karamsiam Lamlai SG MLA L Ibomsa amadi Moirang SG MLA Thongam Santi galoinana tongan wa furuf kya lu chingmasing nasu serkyaki Thouram adu ga mari lainana Federation of HAOMEE gi President Sapam Jadu mani na hai lamda masta yelho ngai tegi lerak laba apikpa phurup sing asli kuki sing na makhoi gi phurup ni makhoi gi phurup ki manung chali haina lana claim tawri masina maram oiraga khanghodana lamda masta thoklak khiba irang asida makhoina yausina ba honabani aikhoi gi mehurol degi lerak laba phurup sing gi oiba yumbi asina lamda masagi yelho phurup khudimak amata oibagi lipunna punduna mangromda chatmina ba ngambo oirasanu haina sumak na makatana phongdokhe Group mana segi manungda group khara amadi kuki singna makoi ki group ni haina nung yunge akoi ki pillar sigi ki thangada leiba akoi ki thiri basi kuki singna yungba pillar ni sida aimon anan sibu sothe moyon wasang maring bom nasimba singsi Kuki Trani Haidana, Moina Nung Mudanatana, Moigi document Kasamanda, United Nations, Indagaman Tavada, Yauri, Makogi Panamdi, Mite Yamsam Kuki, Sumba, Yamna Toning Dava, Hanasunabaki, Tabak Steda, LEIBA, Victoriva, Mayam Susu, Makogi Trani Haida, Haida Kanda, Hanasunam, March the Yausan of a Sinmani.